पोचर खुदिंग हौब नाइब असुमना लोइबसु लोइनमक नाइरेब ngakतनि aduna ekhoi prithvi sisu hojik leirba asumna dum leigedobu natte Stephen Hawking na hairam gi mutungina prithvi si ngasti ki chahi chani pan phawgi manungsida jiba pan ma mata leivedaba mafum haibdu oirani hain hairami 2017 na pangthokkiba Norwegian Science and Arts Festival da mahang hai khimadu miyoi be khoisi kanjanaba atopa planet chatuna khundawa si yamna tangai fade hain haibirami aduga scientist kyana phongdokpagi mutungina prithvi si yumthang nariba planet Mars da miyoi be khoisi khunda laita aduna leive abagi mami khra uba phangi haina phongdokhi asumna prithvi da khwaidagi pesa paiba misak Elon Musk na luchingduna SpaceX haiba company si 2002 da linkatki company si space ta chathoksin tawnabgi damak sakti lerba spacecraft ka sabgi amadi Mars haiba planet da miyoi be khunda ba ngamnabgi damak to linkatki ba company amani Elon Musk ki Mars da miyoi be khunda ba yanabgi plan si asukumnik angpa science fiction movie da uriba dudai chang tarroi dubani Tesla amadi SpaceX ki founder uriba Elon Musk na 2050 fawgi manungsida Mars da asoba sahar ama semduna miyoi million amagi leifam oirani haina phongdokhi ahanbadati mahaki plan si miyamna noknaramidubu SpaceX ki Mars colonization ki mission sida NASA fawgi yokshilakpadadi miyamsu thajaba horoktuna SpaceX bu support tawba horokhi mamangi chahi kyasida SpaceX na rocket ki technology sida asukimdik chawkhutpa purukpa ngamkhi Elon Musk ki Tesla company si electric autopilot car savda thudongedona mai paklaba company am oidivani asumna SpaceX to rocket savs da fuel si yamna changhandaba amadi yamna su sakti level rocket sav ngamlavani Mars si prithvi dagi kilometer 62 million hena labna leirivni adugumasi prithvi dagi starship harive SpaceX ki khwaidagi sakti level spacecraft si tonglaga chatkadorivani starship si Tesla ki gari da sizinariba battery adugumana main oina chalaiba spacecraft amani masina fuel ki changsu yamna hanthanduna yamna khudongchaba oihale adubu khwaidagi maroi wang si matau karamna Mars da miyoi ba ekhoina leiba si oithokadorivna haibasni Mars haribasi tak takpa uwa hauduba sor honaba oxygen leitaba sana thaknaba amata leitaba duga asukumtik ingba planet amani miyoi ba ekhoina hingmada changba basic facilities amata leitraga matau karamna Mars da khundaba yagadorivna wang asigi pakhum ngasi videos dai khangminasi miyoi ba ekhoigi hingmada changba natural facilities bomnamuk ekhoigi prithvi sta loimak phangedubu karigidamakta Mars da chanaba amuk honarivna madam kegi mamanggi scientist kena ekhoigi prithvi sigi maramda research kya tawduna lai edu negative result ngakta phangki scientist na phongdokli madudi ekhoi miyoi na fossil fuel have the petrol gumasi lepalaitna season rakpana prithvi ki temperature sisu lepalaitna wangkhar hali haina phongdokli asumna matam kharagi matungda temperature si sumsum wangkhalaktuna nongmudi soidna jiba panba mata leiwa ngamloidaba mafam ma oirakadorivani survey amagi matungina earth ki average temperature si chahi tara khudingi 0.16 degree celsius hena wangkhali hena phongdokhi asumna sum wangkhalakpa taragadi hojik khara khara sareba lamsi ngasidagi chahi 180 gi matungdadi jiba panba amata leiwa ngamlaroi temperature sum wangkhalakpa sinisu mafum kyada leiriba glaciers have the unmapai mapai asi mahi loina langthoroktuna yamna sathiba ising ichau cyclone amadi tsunami kya leptana thogalakadorivani fuel sizinabagi maram oilakpa khangnatna pollution kya thogalaktura numitagi thadrokpa sathiraba UV rays bu ngakthokliba ozone layer asisu hotrong holakadorivani ngasi sisu masigi ozone layer si leptana patharakli nakal amaramdana oxidation sina tholakpa maisa amadi amaramdana solar radiation masina ekhoi gi prithvi si nongmadi soidna jiba panba amata leive yadraba mafum haibda soidna oilakani masigi maram sina ne scientist singna kanna honaduna atopa planet leive yanabu honarivisi adubu leiriba planet mayam sigi marakta kari maramgi Mars oina khallivno Mars tigi hena nakna leiriba Venus ti kari gi khandribno Venus in numit ki akoibda leiba ani suba planet ni numit ka hena nakna planet si askumdik sav have do oi adura Venus tadi jiba panba leiba si oithoklaroi aduga amaramdra Mars dra Venus ka onatina mongda askumdik ingba have do oi ekhoigi prithvi gi khwaidgi ingba fumdagi faw hena ingba helivni ingba khaknatna mafum asida oxygen amadi isingna chingba amata phangdi haibdi jiba panba leivi abagi basic facilities amata leiti adubu masi khangna karigidamakta Elon Musk amadi NASA Mars da miyoiba leivi yanaba honarivano makhoi plan gi matungina 2026 ta miyoiba khara Mars soidna tharagani hena phungdokli
miyoi aduna yamdrabada chahi animuk hingmada changadoba chana thaknaba oxygen amadi pressurized suits puduna chatkadori adubu masigi miyoi sing chatringaida Mars ta protective shelter ama hana sabdi mathok tari maramdi Mars ta sathi satribu full ngaktangi nongmenusit kya leptana tawrifani adubu Mars da hana miyoi vil leibisna te aduga matau karamna protective shelter si sagadorivanu miyoi bahana chatringai mamangda artificial intelligence ki robot sing hana thaduna masigi protective shelter asi sarba matung miyoi ba muk thagadorivani masigi robot asi saruk kya thongna mathanda khaidok seduna tonga tonga thabak kya tawbung amai madi thabak adu loiraga muk pulap punselaga robot ama oikidorivani masigi robot asi miyoi bana tawbu thabak tagi tangkhai hena yang namadi thuna tawbung ameduga masida camera kya sensors kya lining hunaba khulai amadi 3D printer kya so hapkadori solar power la chalaiba robot sing hana kocha chatuna mafum sing lebak lehau sing test tawgudorivani aduga khwaidagi lebak lehau foba jaga du miyoi bising laknamagi makta base unit semgadorivani thabak asi thakya changna tawgudorivani aduga masi prithividagi scientist sing nasu loinama control tawgudorivani masi lorba matung robot sing asi amuk pulap punsin khiduna miyoi bising lakpa ngairaga leigidorivani miyoi bide ahanba lakpani na pochai camera puraga laktorivani hek landing torokpa robot sing duna welcome torongani aduga makhoi na pochai sing adu base unit loinamak puvidorivani aduga base unit adugi manung su miyoi ba leinaba pressurized unit macha macha semgani maramdi Mars ke atmospheric pressure si yamna niem eduna masigi unit macha sida art ka chamana ba atmosphere semduna leidorivani masigi unit macha macha si amaga loina samnagani aduga electricity ki damakta robot singi matingna solar farm ma semduna unit kudingda electric supply fangangani aduga karigma unit adugi mafan thokpa matamda manungi pressure adu mangdanamgi damak special airlock cabin ama season aduna thokani aduga masigi mathang khwaidagi moroi wa thabaksi greenhouse ama sembasni masida pambi singbi kya thaba horkodorivani research amagi mtungina Mars ta ahan boina potatoes amadi beans kakta thavi yagani hena phongdokhi masigi greenhouse ina sumsum saukhalaktuna Mars ta oxygen lehenba horkodorivani asumna miyoi vida oxygen fanganba khangnatuna pambi atai risu fanganduna atai pambi kya amasu hoba horoklani adubu masidagi puthokpa oxygen kharasinadi kona vanatri aduna atopa oxygen puthoknava thabak kya ama paikhatpa mathok tari masigi oxygen puthokpagi thabakse Mars rover na hanana experiment tobu loikrabani Mars rover se solar energy na chalaiba special device amni masina carbon dioxide se khomjilaga maduda heat amani electric current thajinduna carbon dioxide gi oxygen lokthokadorivani asumna miyoi bising so artificial device na aduna oxygen puthokadorivani aduga sanabagi damakti potatoes amadi beans di watana leirani adugi yamna maru adva ising sisu ikui kudna puthokpa ngamlani maramdi Mars ke leirung da ice onsilaglaiba frozen water hanana thengnakrabani hojiko iba Mars mission gi latest update nasana Mars ke leirung sida ising leibramadi karigma leiba targadi madu singthupa yagadra hena research townova viper haiba rover si Mars ta thagat kadori aduga amana SpaceX na Mars tamna miyoi purga chatpagi spacecraft si ahum suboina Mars 14 2024 da testing toki amadi ihana hanboina makoina yongning target tu yobung amduna mai pakhi ekhoi India gi oni su sahil ramdai 2024 da ani suboina Mangalyaan 2 si thagat kadori hojik fawdu oriba film masna haining nifsi ikui kudna Mars da miyoi bi soidana leibe yaragani hebisni adubu khwaidagi lirivisi matokramna Mars ki temperature si sagar alakadorivana hebisni natragadi miyoi leiba targasu yamna khudong sadaba hebdu oigedorivani scientist kana phongdokpagi matungina Mars ki temperature si tamna sagar alavdi ngasidagi chahi chamadagina chani fawbagi manungdadi artkumna pungsang sangba planet ama oirani haina phongdokli MIT ki satra Margarita Marinova kobongna phongdokhiba idea amada Mars da robot ki matingna factory kya saduna ayung nungthil numidang lepa leitana maikhu thadoktuna global warming thogalavadi temperature wangkhalakpa ngamgani haina phongdokhi aduga amaromdana Elon Musk su idea am puthurki kariguma Mars da nuclear weapon laktara muk thadaravdi Mars da laiba ice bomba loina mahi langthoroktuna temperature su tamna wangkhalakuna hena thuna miyoi leiba yagani haiki NASA amani SpaceX ki plan si 2036 ta ahan boina miyoi bakra thaduna mafam du experiment kya tahungadori aduga chahi ani khudingi Mars amadi Earth si nakna paisinaba matamda mi khara leptana thagani hani su phongdokle asumna 2050 da Mars da miyoi million amamuk pressurized cabin da leiduna mafam dagi temperature su wangkhana na honagani hani phongdokki
ꯆꯍꯤ ꯆꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯔꯁꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯨꯝꯅ ꯖꯤꯕ ꯄꯥꯟꯕ ꯂꯩꯕ ꯌꯥꯕ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫